ꯑꯍꯥꯟꯕꯃꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯅꯨꯡꯁꯤꯊꯣꯏꯕꯤ 22 ꯁꯨꯕ ꯇꯥꯡꯀꯛ. ꯑꯃꯨꯛ ꯃꯌꯥꯝꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯍꯦꯟꯗ꯭ꯔꯥ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯤ. ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ. ꯃꯈꯣꯏꯅ ꯊꯧꯔꯤꯕꯗꯣ ꯃꯐꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯡꯗ ꯇꯣꯡꯉꯤꯕ ꯅꯨꯄꯥꯗꯣ ꯍꯥꯟꯅ ꯀꯨꯝꯊꯗꯨꯅ ꯍꯦꯟꯗ꯭ꯔꯥꯕꯨ ꯆꯤꯡꯊꯩ. ꯑꯗꯨꯒ ꯃꯃꯤꯠꯀ ꯃꯈꯨꯠꯀꯗꯣ ꯐꯠ ꯐꯠ ꯀꯤꯁꯤꯜꯂꯤ. ꯑꯗꯨꯒ ꯀꯥ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ. ꯍꯦꯟꯗ꯭ꯔꯥꯁꯨ ꯊꯣꯡ ꯂꯣꯟꯈꯤꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯏ. ꯃꯗꯨ ꯇꯥꯕꯗ ꯃꯁꯥꯗꯣ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ. ꯃꯤꯅꯤꯠ 10 ꯔꯣꯝꯗꯤ ꯍꯦꯟꯗ꯭ꯔꯥ ꯀꯞꯄ ꯇꯣꯛꯇꯨꯅ ꯃꯈꯨꯠ ꯄꯨꯜꯂꯤꯕꯗꯨ ꯀꯟꯅ ꯃꯨꯛꯇꯨꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ. ꯇꯟꯖꯥꯗꯨꯗ ꯃꯅꯤꯡꯗꯒꯤ ꯈꯣꯡꯎꯞ ꯃꯈꯣꯜ ꯇꯥꯔꯛꯏ. ꯍꯦꯟꯗ꯭ꯔꯥ ꯃꯨꯛꯑꯝꯕꯗꯣ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟ ꯂꯩ. ꯈꯪꯍꯧꯗꯦ ꯀꯤꯔꯝꯕ ꯃꯈꯨꯠꯇꯣ ꯊꯥꯗꯣꯔꯛꯏ. ꯑꯗꯨꯒ ꯄꯨꯜꯂꯤꯕ ꯃꯃꯤꯠꯇꯨꯁꯨ ꯇꯞꯅ ꯊꯥꯗꯣꯔꯛꯏ. ꯍꯦꯟꯗ꯭ꯔꯥ ꯃꯃꯤꯠꯇꯨ ꯉꯁꯥꯏꯈꯩ ꯄꯨꯟꯁꯤꯜꯂꯨꯕꯒꯤ ꯊꯀꯠꯅ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯅꯣꯏꯗꯨꯅ ꯇꯞꯅ ꯃꯃꯤꯠꯇꯣ ꯄꯥꯡꯊꯣꯔꯛꯏ. ꯃꯥꯡꯗ ꯅꯣꯛꯃꯤ ꯃꯈꯨꯠꯇ ꯔꯣꯁ ꯕꯣꯒꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯞꯂꯤꯕꯗꯨ ꯎꯕꯗ ꯍꯦꯟꯗ꯭ꯔꯥ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯀꯟꯅ ꯆꯪꯁꯤꯟꯗꯨꯅ ꯆꯖꯠ ꯀꯣꯟꯁꯤꯜꯂꯛꯏ. ꯍꯤꯌꯥꯡꯉꯝꯕ ꯅꯣꯛꯃꯤ ꯇꯧꯅ ꯁꯔꯄ꯭ꯔꯥꯏꯖ. ꯍꯦꯟꯗ꯭ꯔꯥ ꯃꯈꯨꯠ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯍꯤꯌꯥꯡꯉꯝꯕꯗꯨ ꯐꯨꯗꯨꯅ ꯍꯥꯏꯔꯛꯏ. ꯁꯔꯄ꯭ꯔꯥꯏꯖꯄꯨ ꯀꯅꯥꯁꯨ ꯃꯥꯏ ꯄꯤꯅꯒꯦ? ꯑꯩ ꯄꯥꯈꯠꯂꯦ ꯈꯪꯕ꯭ꯔꯥ? ꯍꯤꯌꯥꯡꯉꯝꯕ ꯍꯦꯟꯗ꯭ꯔꯥꯕꯨ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯊꯥꯗꯣꯛꯂꯔꯣꯏ ꯍꯥꯏꯕꯒꯨꯝ ꯃꯊꯥꯗ ꯆꯦꯖꯠ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯌꯥꯝꯕꯨꯡ ꯁꯣꯏꯈ꯭ꯔꯦ. ꯌꯥꯝꯕꯨꯡꯅ ꯌꯥꯝꯕꯨꯡꯒꯤ ꯊꯋꯥꯏ ꯃꯆꯥꯕꯨ ꯄꯥꯈꯠꯍꯟꯕꯒꯤ ꯌꯥꯝꯕꯨꯡ ꯁꯣꯏꯈ꯭ꯔꯦ. ꯀꯞꯀꯅꯨꯁꯦ. ꯀꯞꯅꯤꯌꯦ. ꯉꯁꯤ ꯐꯥꯎꯕ ꯌꯥꯝꯕꯨꯡꯅ ꯅꯣꯡꯃꯇ ꯊꯦꯡꯅꯕ ꯃꯇꯝꯗ ꯀꯞꯍꯟꯗꯕ ꯀꯔꯤ ꯌꯥꯎꯔꯤꯒꯦ? ꯅꯪ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯦ. ꯅꯪ ꯃꯤ ꯑꯣꯠꯄꯅꯦ. ꯍꯤꯌꯥꯡꯉꯝꯕꯅ ꯌꯥꯝꯕꯨꯡ ꯁꯣꯏꯈ꯭ꯔꯦꯕ. ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯔꯔꯣꯏ. ꯃꯇꯨꯡꯗꯗꯤꯅꯦ ꯑꯩ ꯀꯞꯍꯜꯂꯔꯣꯏꯕ. ꯍꯦꯟꯗ꯭ꯔꯥꯁꯨ ꯃꯅꯞꯀꯥꯗꯣ ꯊꯨꯠ ꯆꯤꯡꯈꯠꯇꯨꯅ ꯍꯤꯌꯥꯡꯉꯝꯕꯗ ꯌꯦꯡꯗꯨꯅ ꯆꯤꯟꯊꯤꯕ. ꯍꯤꯌꯥꯡꯉꯝꯕꯁꯨ ꯅꯣꯛꯅ ꯍꯥꯎꯅꯦ. ꯅꯨꯡꯁꯤꯗꯦ ꯆꯣ. ꯍꯤꯌꯥꯡꯉꯝꯕ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯇꯧꯅ ꯈꯨꯝꯃꯛꯏ. ꯑꯩꯗꯤ ꯅꯨꯡꯁꯤꯅ. ꯅꯨꯡꯁꯤꯕꯤꯅꯨ ꯀꯩꯁꯨ. ꯅꯨꯡꯁꯤꯕꯤꯅꯤ ꯑꯩꯗꯤ ꯑꯗꯨꯝ. ꯑꯁ ꯌꯥꯝꯕ. ꯍꯥꯎꯅꯦ. ꯍꯦꯟꯗ꯭ꯔꯥ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯃꯃꯤꯠꯀꯥꯗꯣ ꯉꯥꯟꯁꯤꯜꯂꯤ. ꯍꯤꯌꯥꯡꯉꯝꯕ ꯍꯦꯟꯗ꯭ꯔꯥꯒꯤ ꯃꯃꯥꯏ ꯑꯅꯤꯗꯨ ꯄꯥꯏꯗꯨꯅ ꯏꯀꯥꯏꯔꯤꯅꯤꯅꯦ ꯇꯧꯔꯤꯁꯦ. ꯌꯦꯡꯉꯨꯅꯦ. ꯆꯦꯔꯤ ꯐꯦꯁ ꯃꯥꯜꯂꯦ. ꯍꯦꯟꯗ꯭ꯔꯥ ꯈꯔꯒ ꯏꯀꯥꯏꯔꯤꯀꯥꯟꯗꯨꯗ ꯍꯦꯟꯅ ꯏꯀꯥꯏꯈ꯭ꯔꯦ. ꯍꯤꯌꯥꯡꯉꯝꯕ ꯍꯦꯟꯗ꯭ꯔꯥꯒꯤ ꯃꯔꯥꯏꯕꯛꯇꯨꯗ ꯅꯨꯡꯁꯤꯅ ꯑꯃꯨꯔꯛꯇꯪ ꯃꯆꯤꯟꯗꯨꯅ ꯊꯦꯡꯂꯛꯏ. ꯑꯗꯨꯒ ꯊꯥꯗꯣꯔꯛꯑꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯕꯣꯒꯦꯠꯇꯨ ꯂꯧꯗꯨꯅ ꯍꯦꯟꯗ꯭ꯔꯥꯗ ꯄꯤꯔꯛꯏ. ꯍꯦꯟꯗ꯭ꯔꯥꯁꯨ ꯍꯟꯗꯛꯇꯤ ꯅꯣꯛꯃꯤ ꯇꯧꯅ ꯂꯧꯗꯨꯅ ꯕꯣꯒꯦꯠꯇꯨ ꯃꯅꯝ ꯅꯝꯗꯨꯅ ꯍꯥꯏꯔꯛꯏ. ꯃꯥ ꯃꯅꯝ ꯈꯨꯅꯨꯡꯁꯤꯁꯦ. ꯂꯥꯛꯑꯣ ꯊꯣꯛꯑꯁꯦ. ꯀꯩꯀꯩ ꯆꯥꯕ ꯌꯥꯕ ꯌꯦꯡꯉꯒ ꯆꯥꯅꯕ. ꯑꯩꯗꯤ ꯆꯥꯛ ꯆꯥꯔꯦ ꯌꯥꯝꯕꯣ. ꯅꯪ ꯆꯥꯔꯁꯨ ꯑꯩ ꯆꯥꯔꯛꯇ꯭ꯔꯤ. ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ. ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯍꯦꯟꯗ꯭ꯔꯥꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯗꯨꯅ ꯄꯨꯏ. ꯊꯪꯅꯕ ꯔꯨꯝꯗꯨꯗ ꯂꯥꯛꯇꯨꯅ ꯁꯣꯐꯥꯗꯨꯗ ꯑꯅꯤꯃꯛ ꯐꯝꯊꯩ. ꯀꯨꯏꯗꯦ ꯆꯥꯅꯕꯁꯤꯡꯗꯨꯁꯨ ꯄꯨꯔꯛꯇꯨꯅ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯃꯤ. ꯆꯥꯔꯣꯁꯦ. ꯑꯩ ꯆꯥꯔꯔꯣꯏꯒꯦ ꯌꯥꯝꯕꯣ. ꯄꯨꯛꯁꯦ ꯄꯤꯛ ꯊꯜꯂꯦ. ꯌꯥꯝꯕꯨꯡ ꯑꯣꯏꯅ ꯆꯥꯔꯣ. ꯑꯗꯨꯗꯤ ꯏꯜꯂꯛꯑꯣ ꯅꯪꯅ. ꯏꯁ. ꯕꯦꯝ ꯃꯆꯥ ꯌꯥꯝꯕꯨꯡ ꯆꯥꯛ ꯂꯥꯝꯃꯦꯃꯤ. ꯏꯜꯂꯛꯑꯣ. ꯍꯦꯟꯗ꯭ꯔꯥꯁꯨ ꯎꯄꯥꯏ ꯂꯩꯇꯦ. ꯁ꯭ꯄꯨꯟꯗꯨ ꯄꯥꯏꯈꯠꯂꯒ ꯏꯟꯒꯦ ꯇꯧꯏ. ꯍꯤꯌꯥꯡꯉꯝꯕ ꯍꯦꯟꯗ꯭ꯔꯥꯒꯤ ꯃꯈꯨꯠꯇꯨ ꯇꯞ ꯐꯥꯗꯨꯅ ꯁ꯭ꯄꯨꯟꯅ ꯅꯠꯇꯦ ꯈꯨꯠꯅ ꯏꯜꯂꯣ. ꯍꯦꯟꯗ꯭ꯔꯥꯁꯨ ꯍꯤꯌꯥꯡꯉꯝꯕꯗ ꯐꯩꯅ ꯌꯦꯡꯂꯒ ꯍꯧꯒꯠꯇꯨꯅ ꯋꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ. ꯍꯤꯌꯥꯡꯉꯝꯕꯁꯨ ꯅꯣꯛꯃꯤ ꯇꯟꯖꯥꯗꯨ ꯂꯧꯗꯨꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯐꯠ ꯆꯪꯉꯛꯇꯨꯅ ꯁ꯭ꯇꯣꯔꯤ ꯑꯃ ꯊꯝꯃꯤ. ꯐꯥꯔꯁ ꯗꯦꯠ ꯃꯨꯁꯂꯥ ꯇꯥꯔꯦ. ꯏꯁꯧ ꯃꯃꯥ ꯑꯣꯜꯂꯦ. ꯃꯆꯤꯟ ꯃꯆꯥꯒꯗꯣ ꯄꯣꯝꯊꯣꯛꯇꯅ. ꯍꯦꯟꯗ꯭ꯔꯥ ꯃꯈꯨꯠ ꯍꯥꯝꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯏ. ꯍꯤꯌꯥꯡꯉꯝꯕ ꯐꯣꯟꯗꯨ ꯅꯥꯀꯟ ꯑꯃꯗ ꯊꯝꯂꯒ ꯅꯣꯛꯃꯤ ꯍꯦꯟꯗ꯭ꯔꯥꯅ ꯇꯧꯔꯤꯗꯨ ꯌꯦꯡꯉꯤ. ꯅꯣꯛꯃꯤ ꯇꯧꯕ ꯃꯥꯏꯊꯣꯡꯗꯒꯤ ꯍꯣꯡꯈꯤꯗ꯭ꯔꯦ. ꯄꯥꯈꯪ ꯆꯍꯤ ꯁꯨꯗ ꯃꯃꯥꯅ ꯍꯅꯨꯕ ꯍꯥꯏꯅ ꯀꯧꯕꯗꯣ.
Hendra chaktu totlaga hiyangambada inbira'e. Hiyangambasu chaktu saina. Hayeng kaidi ako yang ang chingan pise. Adong ka ubatar, chak inbinaba. Hendra sunakanda na murum soli. Ang mo chakay. Tari nang solido. Tani yamse. Yado kato. Hiyangambasu mayado kato e. Table mathagtagi phone do amuk lauduna. Bam, sida yengo. Hendra su kaino khanna fat ingat pani. Photo ka kay tarambado ubada sound na hiyangambada ingat e. Hiyangambasu nok na photo mari mga mukape. Hiyangamba photo singdo yeng na nok laga. Tori se yengo ne. Mi yenga se. Ay se tumba tari mi. Nang ni yengbada. Tum te yengo. Why si haraga phone do mangda thangzeli. Hendra su sorry phone do yeng laga. Ay thiye na yambu na laknari na tra. Acha. Nati yengo to matang. Nang gi minyang sidabu ay tumoy da bagi kari maram lay ba. Hendra santak tinok taba ngamdre. Makol thok na nogla e. Asam na chabado loiraga ani do thogla e. Ka thangba adom da layriba garden machado da changaktuna ani do wari sanay. Hendra na kanagi yum no sise yambang. Koy gine. Farm daw ba ni? Adong mamangom da ngagi farm. Insang gigay loiso na lay. Ado kasi da na garden macha amasong potana boy na siyang ba ni? Oh. Hiyangamba Hendra na chaklibadugi tungsum inay. Yambang. Lay si heke yabra. Heo. Hendra sinokmi jangsin duna lay ama hek duna phot on sila aga. Pasabe yambra. Ay photo ka po. Hiyangamba sinokmi Hendra gi photo copy. Hendra prapap jang sila aga. Yenge. Aya. Koino. May kusingsi. Pasaye yamna. Harawa chapta taro ko yamba. Hiyangamba haibago makok tunomi. Aduga. Bam. Wariyam te sasi dana. Oh, sasi. Kay wari no. Ani do jang silaga. Thariba famfam duda ani magtu famtay. Hiyangamba Hendra da on silaga. Hendra gi makuto chejit paisala e. Hendra su kaino haibago. Hiyangamba da munni nga e. Bam. Yambong wa maige. Hendra hiyangamba da nga e. Akoy nigi marise. Matam karade mi pak na khangangumse. Social media dagi lap na laysi ko. Yay ko. Kay ginayang ba? Nang so actress amani. Aduga ay na businessman amani. Chumi ko. Ay gidik na bayami. Aduga nang na actress ni. Nang gikang nabalay adu tawi ka harade. Nang gisoheter mayama matulog ka ni. Nang gipuking sonda na ba, why kaya amaso, harak pa ya? Ado na ko yanigi, long jifaw budi, relation gi matang si, lafsan si, yay ko. Hendra su kisukan na na. Hoy, yay, kisukay di. Hiyangamba makut na mana, Hendra gi mamay da, sikto na. Nung sipa na, lao, thank ni, chat na ba tawar si? Hoy, wado yang buang. Nang si day jangaroy doy na drum. Jangaroy? Ado ngay ko. iPhone di. iPhone nga say. Nupado na pa ba ni? iPhone. Hiyangam ba to na? Sile. Ay napara galay ba ni? Hendra da pairap na yung do na, phone do lawi. Hiyangam ba so, Hendra ba yung power drop to wiram do na, halak lay. Somda kakaga dane machaga do, gari machado da long drive chatli. Delila na. Kaka, pung se ting haba ni ko. Ayum da ting han ba yaro haba. Ting ga kay dorage. Na yung maseng buda kuksat la lori kay no. Ngay ko ne. Masanya na yung book na video call tor o haba ni. Wahay do hay na. Gari do matay oy kay oy. Tau po jaga amada. 1,000 do na kami. Dili na da on sila ga.
Kumo. Delinasu kaino khanna garidudagi kumthaduna leplaga lei. Lucas magi pocketagi phone do lauthoaga mama do video call tawi. Somda binaso machana phone tarakpaduda nokmi paikhatlaga imodi bungo. Lucas Delila da phone do mamai do da langsila e. Laireto. Delila phone do da tingak yengaga lei. Binaso nokmi tawna. Ningthouja mama ne. Delila kangpai kangna phone do da githola aga Lucas ta kaino haibagom ingit tawra e. Lucas yengsina da saduna mama don sila gar e. Ma, thamage. Amase yumda haningege. Hoi. Fazana mayum phau thinbiyu ko. Hoi. Call da thamgraga nongkhalakpada Delila mamit to khana yenglaga leirammi. Leirambada ubada noksinaduna haira e. Lao, chatnaba tawrase. Theng haido. Delila su sauna gari da kakhatlaga Lucas ke managanduda makutuna khara kanna tharaga thawro yare. Kanna tongjoka. Taza hosani. Somda abido phone wari sanare. Abina Lucas to phone to. Mana la ona la aga ngaire thamme. hiyangambana. Nupiuna chatlamne. Abi su machindu thira e. Minai dawra haibro ma. Nangsune. Kai lege. Lambida leye, lambida. Sasa elsila ododi. Ma laktrikanda wari khara susase. Mayawadi amuk pharuk phurani. Ay mafamduda leireko. Hoi. Lai. Yaurai. Minute manga ta ngairamo. Call da thamkibaga Lucas call tawi. Amada su call do tatlamdaida paikhalakuna. Lai. Yauroktori. Kai leino. Angang mayumda thilamaga laadawne. Hangise gumdene. Singsamayda lei kadawrage. Hoi. Lao. Amado isaw tawbada lore. Ngahalaga thamena. Khara langsana yare. Thammo. Mana hena choksinduna hairakpa wadada hiyangamba noklaga call du ka e. Gari do parking leiriba domda khamamduna manungda changa e. Abi hiyangamba ubada makutu khala e. Hiyangamba su changsilaga akoibudo haifet yengduna haira e. Kaino miyam tindro. Itanta leibatan bagi noi lakpa ngaiba oina sida leirambane. Hiyangamba su khangni haibagom makoktunomi. Manungda oina sarase, warise. Swaida mi na taragadi nungaite. Hiyangamba sagotuna ani do manungda changa e. Abina Number do service da dum thambane. Yam toina wari sana bagi number mabudi fange. Atai di kya phangde. Number madu so kanano di khangaba. Abi tapna machindu chingduna noklaga. Aina haidune. Koiga naknaba miyoy moiram ganina. Hiyangamba su ngakna. Haibade soitini. Thamagi mamangda niliga su wari sabagi record le. Hiyangamba wangangda sordo sang hondoklaga makut ani do punsinduna lei. Tabak siyam lukhre arte. Loyumba koina pakna mabu phawa ngamloy. Magi mi thadokduna chaiduna leire. Chathokpada nathana chatpagi hainabido. Thadhaninge aide. Atai soklabaso nangbudi sohaninge arte. Adude hojik kaidawba tai. Akoina sum tumin leisanbasida ka henba mawong ama tawre. Arke tawrabaso tumina kana khanganda lona tawse. Ifong na tawbada makoina hina chance logine. Tapna wakal khandharaga tawse. Sum phana khanbane. Yaroi tawre. Makoina phagano haidana tatana hore. Aina tamthiba ma onbado makoi yingingba male. Abi hiyangambagi lengjumda pop thaduna. Arke phatho. Imasiga pabungagi sukhalo. Angangdudade wari sarabra. Sare. Hoi haina kome. Ngahak amuk tuminna leiraga haira e. Be wakalse yam sarangne. Isa itomdada mabu karigi nungsi haina harubano. Nungsibagi lambisida
ꯑꯩꯅ ꯃꯥꯕꯨ ꯀꯔꯤꯒꯤ ꯄꯨꯁꯤꯜꯂꯨꯕꯅꯣ ꯍꯥꯏꯅ ꯈꯟꯕꯗ ꯑꯩ ꯋꯥꯈꯜꯁꯦ ꯊꯣꯛꯇꯦ. ꯅꯨꯡꯁꯤꯔꯁꯨ ꯂꯣꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯌꯥꯗ꯭ꯔꯥ? ꯀꯔꯤꯒꯤ ꯃꯄꯥꯜ ꯊꯣꯛꯂꯨꯔꯤꯅꯣ ꯍꯥꯏꯗꯅ ꯏꯁꯥ ꯏꯇꯣꯝꯇ ꯇꯠꯇꯅ ꯆꯩꯖꯩ. ꯑꯃꯨꯛꯁꯨ ꯋꯥꯈꯜꯁꯦ ꯄꯨꯕ ꯉꯝꯗꯦ. ꯑꯗꯨꯒ ꯃꯥꯗꯤ ꯏꯆꯝ ꯆꯝꯖꯩ, ꯏꯉꯥꯎ ꯉꯥꯎꯖꯩ. ꯑꯋꯥꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗ꯭ꯔꯤꯕꯅꯤ. ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯃꯥꯕꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯈꯠꯂꯦ. ꯑꯩꯅ ꯁꯣꯛꯂꯕꯁꯨ ꯃꯥꯕꯨꯗꯤ ꯁꯣꯛꯍꯟꯅꯤꯡꯗꯦ. ꯑꯋꯥꯕ ꯃꯁꯛ ꯃꯉꯣꯟꯗ ꯈꯪꯍꯟꯅꯤꯡꯗꯦ. ꯀꯩꯒꯨꯝꯕ ꯃꯥꯅ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯈ꯭ꯔꯗꯤ ꯑꯩ ꯂꯩꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯕꯦ. ꯑꯩ ꯉꯝꯗꯧ ꯃꯥꯟꯗꯦ ꯇꯁꯦꯡꯅ. ꯑꯕꯤ ꯍꯤꯌꯥꯡꯉꯝꯕꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯄꯥꯏꯗꯨꯅ, ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯖꯟꯒꯅꯨ. ꯅꯪ ꯌꯥꯝ ꯈꯟꯖꯜꯂ ꯃꯥꯜꯂꯦ. ꯍꯟꯗꯛꯇꯤ ꯍꯤꯌꯥꯡꯉꯝꯕꯗꯣ ꯇꯞꯅ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯛꯑꯦ. ꯇꯟꯖꯥꯗꯨꯗ ꯊꯣꯡꯗꯣ ꯈꯪꯉꯥꯡ ꯍꯪꯉꯛꯄꯗꯨꯗ ꯑꯅꯤꯃꯛꯇꯨ ꯌꯦꯡꯊꯣꯔꯛꯑꯦ. ꯂꯨꯀꯥꯁꯁꯨ ꯒꯣꯛꯁꯇꯨꯒ ꯀꯩꯒ, ꯍꯥꯏ, ꯁꯛ ꯐꯖꯕꯅꯤ. ꯀꯝꯗꯧꯔꯤ? ꯅꯨꯡꯉꯥꯏꯔꯤ. ꯂꯨꯍꯣꯡꯕ ꯌꯥꯗ꯭ꯔꯤꯕ ꯅꯨꯄꯤ ꯐꯪꯗ꯭ꯔꯤꯕ ꯑꯃꯃꯝ ꯌꯦꯡꯒꯦ. ꯂꯥꯛꯑꯦꯗꯅ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯃꯋꯥꯁꯦ. ꯅꯪꯗꯤ ꯐꯪꯗ꯭ꯔꯤꯕꯅꯤꯅ ꯆꯥꯛꯑꯝꯈꯤꯅꯤꯅꯦ. ꯁꯤꯌꯥ, ꯎꯁꯤꯠꯇꯕ ꯁꯥꯏꯅꯦ. ꯐꯥꯒꯤ ꯇꯧꯅꯤꯗ. ꯉꯥꯏꯈꯣ, ꯅꯪ ꯑꯩ ꯅꯨꯄꯤ ꯀꯔꯝ ꯀꯥꯟꯗ ꯁꯦꯝꯒꯦ ꯍꯥꯏꯅꯣ? ꯅꯔꯣꯜ ꯆꯨꯝꯃꯨ. ꯍꯟꯗꯛꯇꯤ ꯂꯨꯀꯥꯁꯁꯨ ꯅꯣꯛꯈꯤ ꯇꯧꯔꯒ, ꯑꯗꯨꯒꯤ ꯋꯥꯗꯤ ꯀꯩꯁꯨ ꯋꯥꯔꯨꯔꯅꯨ. ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯆꯌꯦꯠꯅꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯤ. ꯑꯗꯨ ꯅꯪ ꯂꯧꯖꯔꯣ. ꯃꯃꯤꯡꯅ ꯂꯤꯂꯤ ꯀꯧꯕꯅꯤ. ꯃꯄꯥꯁꯨ SP ꯅꯤ. ꯏꯝꯐꯥꯜ ꯏꯁꯀꯤꯔ ꯋꯦꯁꯀꯤꯔ ꯅꯪꯒ ꯊꯦꯡꯅꯔꯒ ꯈꯪꯅꯔꯝꯕꯁꯨ ꯌꯥꯏ. ꯑꯗꯨꯒ ꯃꯃꯥꯅ ꯔꯤꯝꯁꯇ ꯒꯥꯏꯅꯣꯀꯣꯂꯣꯖꯤꯒꯤ ꯗꯣꯛꯇꯔꯅꯦꯌꯦ. ꯍꯟꯗꯛꯇꯤ ꯑꯕꯤꯁꯨ ꯆꯥꯎꯅ ꯌꯣꯡ ꯇꯧꯔꯦꯕ꯭ꯔꯣ ꯅꯪ? ꯑꯔꯦꯝ ꯑꯄꯥꯗ ꯆꯣꯞꯀꯗꯕ ꯑꯕꯤ ꯁꯥꯏꯀꯣꯝ ꯅꯠꯇꯦ. ꯈꯪꯒꯗꯕ ꯑꯃꯅ ꯌꯥꯝ ꯒꯠ ꯂꯩꯅ ꯍꯤꯡꯉꯤꯕ ꯃꯤꯁꯛ ꯑꯃꯅꯤ. ꯃꯤꯒꯤ ꯑꯔꯦꯝ ꯑꯄꯥ ꯄꯥꯝꯒꯗꯕ ꯅꯠꯇꯦ ꯑꯩ. ꯂꯨꯀꯥꯁꯅ ꯇꯞꯅ ꯅꯣꯛꯂꯒ, ꯁꯥꯎꯅꯨ, ꯐꯥꯒꯤ ꯇꯧꯅꯦꯃꯤ ꯅꯪꯕꯣ. ꯀꯔꯝꯕꯅꯣ ꯅꯪꯅ ꯀꯣꯏꯔꯤꯁꯤꯅ? ꯏꯅꯦ ꯃꯆꯥ, ꯏꯍꯦ, ꯁꯣꯏꯔꯦ, ꯄꯤꯛꯇ꯭ꯔꯨ. ꯑꯕꯤ ꯂꯨꯀꯥꯁꯅ ꯃꯈꯨꯠꯇꯨ ꯊꯤꯜꯂꯒ, ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ. ꯏꯅꯦ ꯃꯆꯥ ꯀꯥꯏ, ꯍꯣ ꯀꯀꯥ ꯃꯆꯥ ꯀꯥꯏꯅ. ꯅꯍꯥꯟ RKꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯆꯍꯤ ꯁꯨꯗꯕ ꯍꯅꯨꯕꯥꯅ ꯂꯛꯅꯗꯅ ꯁꯣꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯌꯥꯗ꯭ꯔꯦ, ꯏꯟꯕꯣꯛꯁꯇ ꯀꯀꯥꯅ. ꯑꯕꯤꯁꯨ ꯐꯩꯔꯞ ꯇꯧꯅ, ꯌꯥꯝ ꯇꯥꯛꯆꯅꯤꯡꯕ ꯃꯥꯟꯕ, ꯍꯥꯏꯖꯅꯤꯡꯕ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯤ ꯅꯪꯒꯤꯗꯣ. ꯍꯤꯌꯥꯡꯉꯝꯕꯁꯨ ꯍꯟꯗꯛꯇꯤ ꯃꯔꯛ ꯊꯠꯅ, ꯌꯥꯔꯦ, ꯅꯣꯏꯅꯤꯒꯤ ꯃꯔꯩꯗꯣ ꯇꯥꯅꯤꯡꯗꯦ. ꯆꯥꯅꯕ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯕꯣ? ꯑꯩꯅ ꯆꯪꯉꯛꯄꯗ ꯇꯧꯔꯝꯃꯕꯅꯤ. ꯑꯩ ꯑꯝꯇ ꯊꯣꯛꯑꯒ ꯌꯦꯡꯉꯨꯒꯦ. ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯍꯧꯒꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯆꯥꯅꯕꯗꯨ ꯄꯨꯁꯤꯜꯂꯛꯏ. ꯋꯦꯇ꯭ꯔꯦꯁ ꯑꯃꯅ, ꯁꯥꯔ, ꯗ꯭ꯔꯤꯡꯛꯁꯇꯤ ꯀꯩ ꯑꯣꯏꯅ ꯇꯧꯁꯤꯒꯦ? ꯂꯨꯀꯥꯁ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯑꯒ, ꯀꯩ ꯑꯣꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ? ꯑꯕꯤꯅ, ꯑꯃ ꯍꯦꯛꯇ ꯌꯥꯏ. ꯋꯤꯁꯀꯤ ꯕꯣꯇꯜ 3 ꯄꯨꯔꯛꯑꯣ. ꯐꯅꯤ ꯁꯥꯔ. ꯋꯦꯇ꯭ꯔꯦꯁ ꯅꯨꯄꯤꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ. ꯂꯨꯀꯥꯁ ꯍꯤꯌꯥꯡꯉꯝꯕꯗ ꯌꯦꯡꯂꯒ, RK, ꯀꯩꯗꯧꯔꯦ? ꯋꯥ ꯄꯥꯛꯅ ꯉꯥꯡꯗ꯭ꯔꯗꯤ? ꯍꯤꯌꯥꯡꯉꯝꯕꯁꯨ ꯃꯀꯣꯛꯇ ꯍꯥꯏꯗꯨꯅ, ꯀꯩꯁꯨ ꯇꯧꯗꯦ. ꯉꯁꯤꯗꯤ ꯐꯖꯅ ꯂꯥꯡꯉꯁꯦ. ꯑꯩꯈꯣꯏ ꯆꯦꯁꯨ ꯉꯁꯥꯏ ꯀꯣꯜ ꯇꯧꯔꯛꯑꯣ ꯍꯥꯏꯕꯅꯤ. ꯑꯩꯈꯣই ꯄꯨꯂꯞ ꯂꯩꯕ ꯀꯥꯟꯗ. ꯅꯣꯏ ꯆꯦ ꯃꯁꯛ ꯐꯖꯕꯤꯗꯣ ꯅꯠꯇ꯭ꯔꯣ? ꯂꯨꯀꯥꯁꯅ ꯍꯪꯉꯛꯄꯗꯨꯗ ꯑꯕꯤꯁꯨ ꯍꯥꯏ. ꯎꯗ ꯀꯨꯏꯔꯦ. ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ? UKꯗ, ꯑꯪꯀꯜꯒꯤ ꯃꯅꯥꯛꯇ. ꯐꯣꯟꯗꯒꯤ, ꯍꯦꯜꯂꯣ, ꯊꯣꯏꯕ. ꯆꯦ, ꯑꯩꯈꯣꯏ ꯄꯨꯂꯞ ꯂꯩ. ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯀꯦ. ꯍꯣꯏ, ꯇꯧꯔꯛꯑꯣ. ꯑꯕꯤ ꯀꯣꯜꯗꯨ ꯊꯝꯃꯒ ꯋꯥꯆꯞꯇ ꯆꯪꯉꯛꯇꯨꯅ ꯃꯆꯦꯗ ꯀꯣꯜ ꯇꯧꯏ. ꯗꯦꯟꯁꯤ ꯅꯣꯛꯃꯤ ꯇꯧꯅ, ꯄꯥꯈꯪ ꯂꯣꯏꯅ ꯐꯥꯔꯦꯅꯦ. ꯅꯨꯄꯤ ꯊꯤꯕ ꯈꯪꯗ꯭ꯔꯤꯕ ꯉꯥꯛꯇꯅꯤ. ꯂꯨꯀꯥꯁꯅ, ꯆꯦ, ꯅꯣꯏ ꯅꯅꯥꯎꯄꯥꯇꯪ ꯉꯥꯏꯔꯕꯅꯦ ꯅꯨꯄꯤ ꯊꯤ ꯈꯪꯗ꯭ꯔꯤꯁꯦ. RKꯒ ꯑꯩꯒꯗꯤ ꯑꯃꯃꯝ ꯈꯛꯑꯒ ꯊꯝꯃꯕꯅꯤ. ꯑꯕꯤ ꯂꯨꯀꯥꯁꯅ ꯈꯣꯡꯄꯥꯛꯅ ꯈꯪꯀꯥꯎ ꯀꯥꯎꯗꯨꯅ, ꯅꯪꯅ ꯑꯩ ꯌꯣꯟꯕꯁꯤ ꯌꯣꯜꯂꯤꯗꯀꯣ, ꯀꯌꯥ ꯁꯤꯠꯂꯦ? ꯗꯦꯟꯁꯤꯅ, ꯍꯩꯃꯥ, ꯊꯣꯏꯕ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯐꯠꯇꯦꯅꯦ ꯅꯃꯥꯟꯅꯕꯗꯨꯗ. ꯒꯠ ꯂꯩꯇꯕ ꯏꯃꯥꯟꯅꯕꯅꯤ. RKꯗꯤ ꯀꯩꯗꯧꯔꯦ? ꯇꯨꯃꯤꯟꯅ ꯐꯝ ꯂꯩꯗꯦ. ꯑꯕꯤꯅ, ꯍꯣꯁꯦ,
ꯑꯩꯅ ꯃꯥꯏꯟ ꯗꯥꯏꯚꯔ ꯇꯧꯊꯣꯛꯄꯤꯈꯤꯕꯒꯤꯅꯤ ꯑꯃꯨꯛ ꯗꯥꯏꯚꯔ ꯇꯧꯊꯣꯛꯑꯒ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯂꯩꯍꯟꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯍꯤꯌꯥꯡ ꯑꯃꯕꯨ ꯅꯣꯛꯃꯤ ꯇꯧꯔꯒ ꯋꯥꯔꯤ ꯇꯥꯔꯝꯕꯅꯦ ꯆꯦ ꯅꯣꯏ ꯑꯍꯨꯝꯃꯨꯛ ꯀꯅꯥꯝꯇ ꯌꯥꯎꯗ꯭ꯔꯦꯅꯅꯦ ꯅꯝꯅ ꯂꯩꯔꯝꯅꯤꯀꯣ ꯂꯨꯀꯥꯁꯅ ꯆꯦ ꯑꯗꯣ ꯃꯥꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯇꯧꯕꯗꯣ ꯃꯤꯁ ꯇꯧꯋꯦ ꯄꯥꯕꯨꯡ ꯍꯣꯏꯅꯒ ꯈꯥꯡꯕ ꯉꯝꯗꯕꯅꯦ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯐꯖꯅ ꯏꯟꯖꯣꯏ ꯇꯧꯔꯣꯀꯣ ꯊꯣꯏꯕ ꯆꯦꯆꯦ ꯊꯝꯃꯒꯦ ꯅꯦꯛꯁ 3 monthsꯀꯤ ꯃꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯣꯏꯅꯤ ꯑꯗꯨꯗ ꯅꯪꯁꯨ ꯂꯨꯍꯣꯡꯅꯕ ꯑꯕꯤꯅ ꯍꯣꯏ ꯍꯣꯏ ꯊꯣꯛꯂꯛꯀꯦ ꯍꯥꯏꯕꯗꯨꯃꯗꯤ ꯊꯣꯛꯂꯛꯑꯣ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯨꯃꯗꯤ ꯍꯥꯏꯕꯤꯔꯅꯨ ꯀꯩꯅꯥ ꯂꯩꯇ꯭ꯔꯤ ꯕꯣꯔ ꯉꯥꯛꯇ ꯂꯨꯍꯣꯡꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯍꯣꯏ ꯍꯣꯏ ꯅꯪꯒ ꯄꯥꯅ ꯉꯝꯖꯄꯣꯠꯇꯦ ꯑꯩ ꯊꯝꯃꯦꯀꯣ ꯌꯦꯁ ꯁꯤꯁꯇꯔ